Ngasigi konjil na chunggi thorunda tabirasi Akashvani Imphal-gi e-pau kambuna puthokpa akhanaba thauram Manipurgi Puwarida Tangkhul Amasung Meetei Phurup thauram asigi aiba thokchom Zogendrasit News Editor AIR Imphal thauram puthokpa Gen Gangte Assistant Director News AIR Imphal thauram lantokpiribasing Ngangom Kiran amadi Harvest Rifang Iramdam Manipur asi chahi kaya ge aiba puwari leijaba tongan Phurup singna khunda leitami nabulamdam amani lamdam asig singsang pareng singda chingmi singna khundari aduga Meetei singna tampak lamdam da leirari angan matamda lamdam asida khundariba tongan Phurup singna amaga nungsi chanana amadi isil inaugi marida leiminabagi wafam aikhoi pumnamak na thengnari adubu tongan ba lining laishon chanarakpa Rajniti gi oiba tongan bo wakhalon sing laknarakpadagi Phurup singi marakta matam gi khaibung tanaba thodok sing thokta banate pumnamak asi thengnaba tarbasu aikhoi yelho Phurup sing asi isil inaw ngaktani haibagi wakhalon aikhoi pumnamakta ngasi su leiri Akashvani Imphal-gi pau kangbuna yumsagashi namit khudingi pungpham asida leptana sanukchaba akhanaba thoramda ngasi puduna lakchari Manipurgi Puwarida Tangkhul Amasung Meetei Phurup Manipur khundariba yelho Phurup singi marakta matau karamna kadaidagi horakibamadi aikhoi maselgi marakta lainaba mari singi matangda chapchaba aiba puwari leiramba thengnadrabasu chingmi tamising punna nungsi chanana leiminabagi wari wakhong chinthang yaina lakli aiba puwari haibasiri khunai amana leptana sakhulakpadagi oirakpani masak nairaba itihas ka RC Majumdargi oiba morta tradition haibasi mittegi horakpa tabani hairi Tradition naturally begins with meat. Maramaduna, chingmi tamising hork minabagi chinthang wari singasi, aikhoina khangba tangai phadaba oidi. Manipurgi yelho Phurup singi, chingmi tamising hork pongi matangda, tongan wari kaya thengnari. Wari singadugi manungda, haujik lairiba, chingmi tamising asi, Senapati Jilagi mau manaki, makhel kauba mafam aduda, punna laiminarami, mafam adudagi thorakkibani haibu wafam, puwariga mari lainaba larik singdu thengnari. Makheldagi horakkibani hariba theory asi tongan ba yelho Phurup singi oina wari leiri Tangkhul gi horak phongi matangda leiba tongan ba horakpagi wari singda makhoi makhel haiba mafam asidagi horakkibani haiba sisu amani makhoi gi thajanabi gi matung inna machin manau ahum khak makhelda ihan hana leirammi mayamba ahladuna makhelda adum khundaduna lehoraga manau singaduna makheldagi asum satkiduna hojikki ukhulgi hundung natraga hunpungda khundaki Makhoi ani adugi manungda khwaidigi atonma manau aduna nongma yumda yokpa okpukangbi ama thiba satpada tampak lam yauki hojikki yangang pokpi hairiba mafam asida ok adu masa poktuna leiramba thengnabadagi manau atonba adu tammi oiduna tampak lamda sada nauda sandoktuna leikhibagi wari leiri matawusumna lamdam sigi tongan ba yellow Phurup singasi masin manau oina hominarakpagi wari singbul ngasi su taba phangli Naga Phurup ki horakpam thirakpa matamda puwari iba singi tongan bu wafam singlaiba thengnarabasu ayambana makheldagi horakpani masida Meetei su yawi haibu wafam masi Professor M Horamna iba lairik Naga polity da yauri aduga Tangkhul natraga Nagana makheldagi horakpagi matangda Board of Secondary Education Manipurgi Class 10 gi Tangkhul MIL da tamli tuitam kathara haibu lairik asigi taret chuba pandupta yauriba Roxirau Ramli Yaukaba haibadi Roxirau lamda koiba satpa haiba el luikhamne iba warida asumna yauri Makhelana sajauba khu ungusungaina achala kan nagawi unguzip kwai kala pa kwai apamchi hiniji dahanga kum shirinda apam katata vali kale nagabing apam hili ungyang chinga naga ko ho miyur apam hiwi aina na thum chi shong i thum hi shong da
le silak aina pak ngorok hawi chi da kasarnaw akhana hanga wahi pareng asigi Meetei lon gi wahan thokte makhel amasung sachauba khul ani asida yorukpa matamda anganba matamda thainagi naga punba amasung kainaba mafam asini haina phongdorakhi sahi khudingi athapada khundaba naga singna mafam asida laklaga matam matamgi oina tungda kari thokani haibi yengba laknakhi naga phurupna mafam asidagi nakhoina asomda aikhoina asomda haina yamna nungsi chanana kainaki haina ahal aduna phongdorakhi mau phurupki wari amada makhel haibadi mikri phida punna khundaduna leminaramba machin manaw ahumgi manungda iton tonba mikri phopena makheldagi kha maikai romda chatkiduna tampak lamda khundaki Meetei onki haibagi thajanaba wari leiri hojik phawba Meetei bu mau singna mikri haina su kaunari maram kabui Meetei na singba phurup singi oina su yellow phurup sing makhelda punna khunda laita duna leminarambadagi maikai singda chatuna khunda laita duna tongan ba phurup sing oikibagi wari thengnai matawasumna yellow phurup chingmi tami machin manawni haiba wari singasi aikhoi pumnamaki thamoinungda lengdana leinari asigumlaba machin manaw oina punna leiminarakpagi warida Tangkhul amadi Meetei phurupki lirba mari taraina kauthokpham thokte Meetei singna umanglai haraubu thorombo punsirolga thadoknaba yadraba yamna maru oiba thoramni haina laui lai haraubuda utliba piriba nungi wakhalon sing mamut tana khangba mioi adu afaba mioi soidana oigani haiba wafam akhang ahi singna thamnari Meetei sing senglaba lai haraubuda Tangkhul nurabigi thoram yauriba sina Tangkhul amadi Meetei gi anganba matamdagi lerekliba mari adu taktabra Tangkhul pakhang aduna nurabina pamyanba yani yaroi haibagi marai tawnarakpada ipa Meetei lambuda nurabina wayanbina bahaijakhi ipa Meetei lambubana Tangkhul pakhang na hak kanano haina hangbada mahak hundung lanthaba khulakpa madi saram linambi anigi masani makhoi anibu chingburoi singna khulakpi haina khangnai aduga mahak masagi mamingna namba charu reng kawi haina khumki matawasumna anganma matamdagi chanaduna lakliba Meetei phurupki umanglai haraubagi thorumda Tangkhul phurupki hundung khul asi tana thanaba yadana yauduna lakli Akasbani Imphal-gi pau kangbuna sana konungi pandit achauba wahengbam lukhoiga unaduna Tangkhul amadi Meetei phurup anigi leinariba machin manaw oibagi warigi matangda wari sanabada leisemlondagi horaga hairiba mari asi leinarakhi haina phongdorakhi ngasigi Manipurgi umanglai harauba ayambada Tangkhul nurabi haiduna thorom ama yauriba sina masigi sapchaba khudam oigani masiga loinana tampakta mari leinaba laifam leiri haina phongdorakhi sana konungi pandit achauba wahengbam lukhoina asumna hai Tangkhul je leise mi bese Tangkhul ne maming se ahan mada leise ma matamna asiba nate asiba leibak leise se bagi asiba kowe mala leibak leise se bagi lai harau se leise ngai dagi hawe ba aduga hore loibadasu adan loyaba adun sunaba pannaba yadaba saram pakhang moina saram pakhang aibane pakhang madi nongda lai pakhang malai redana aduna la mai dong ni lai se saram pakhang hai se pakhang manate ba saram pakhang Tangkhul saram pakhang mana umato na karaga ibe madu karai lai ba na koi lai na la mai dong ai bu se to ole thoi na to ni me hai na la mai dong ko he hai dana ola sing na wari li bi ro me ba saram pakhang ne ko lu ko mai hapte phi dana dum to Tangkhul saram pakhang haina kulu ko mai hapna phina mai thom nu semaga aduna dum haraweba aduga yai chakshaso yena nganuna okna saren kale na to geba lamdam sida khundariba Tangkhul amadi Meetei phurup anigi achetpa masin manaw oibagi mariasi fijet chakchet yauna atop lam kharada su yengbu yai leirum phi asi Tangkhul amadi Meetei na maru oiba thoram singda ngasi phawba thadoknaba yadaba mawongda sizinari phi asi kabui phurup na su sijanai haiba wafam leiri Meetei phurupki macha ningol thajabagi thoram luhongma matamda ningol aduna aunpot oina pugadaba tumna hipnaba amadi atopa mafi marol sing yombada leirum phi tangai phadana sizinari andro chakpa singna leirum phi asi luhongma numitta kangthol phi oina duga aroiba mathau mangamgi thoramda kaikhum phi oina sizinai
Tangkhul Phurup ki oina nupa nupi animakna leirum phibu mawong kayadagi phijol oina sijinaba thengnari hairiba phi asina ngasisu Tangkhul amadi Meetei Phurup anibu hena chasil halli leirum phi asigi matangda Manipur gi hanagi mantri RB Mingthingna Akasbani Falgi ipau kangbuda phongdorakpada anganba matamda tampakta laikiba Tangkhul gi manaw Meetei gi masa ningol luhongma matamda mapa ahal Tangkhul bu luhongbu yaungna ba haijaba lakhi mapa ahal hundungi ningthongna sahi yamduna masa sonbadagi tampak lamda lakpa ngamlaroi aduna mahaki mahut sinna leirum phi asina mapa sakna luhongmada saruk yanaba Meetei da piki haibagi Tangkhul gi chinthangwari ngasi sulinari haina phongdorakhi Manipurda ningthaugi lengak sasan leiringai matamda ningthauna phambal tongmada Tangkhul phijolgi mawong matau tangai phadana setta indaba yadabagi wapamsu akhang ahi singdagi taba phangli Tangkhul amadi Meetei Phurup anigi thadoknaba yadraba isil inaw oibagi marigi matangda hanagi mantri RB Mingthingna Akasbani Falgi pau kangbuda asumna phongdorakli Meetei ka Tangkhul de bok mena bani haiba aina haiba nate culture na haiba amana bok pa adu di phi manna ga tawni adu di mama amana bok ban custom adu chap chaga tawni minister waiba matam da na khoina kotha haiba singmi wire adu ne chatta ba adu de chat ban chet first minister aina kulapa tuang kulapa ningtho na ga sida kari gi da maklak para hayo masine ni marugo ebong ocha ai khoi na lak ning tu na umang asita ai khoi lak panate ai khoi Meetei ning thauga awa ki ning thau ba pha ma sita submit highest meeting dorame awa ki ning thau sulai ai khoi ki ning thau sulai ma pha ma sita ma khoi ni na kwa charaga hun thok patu ang among na lak khare ma si shangda ba ma chat to nam na khoi ma si thatok pa ya roi historical fact we gadamni karigina haraga aba kinga Meetei king asido una bage chakani ha pase chetuna madu da pallo adu de hoi madu da lakharapni phare adu de nak na purak ba ipai pu na purak ba phi adu pu tho ai yenke ai han chalaga lerum madu pu tho ai pitai masiti egil lerum nene Tangkhul nena ki wakan de yam khan fre ama tawera mi hai ba shi masina proof story phangai hai ban de isamak ai la khrabni isamak khang re ate shu pu tho hai icham chamba ngorok ngoba phi ama Tangkhul cha da phi lerum ki ma kha da icham chamba phi ngorok ngoba ama khara adu ei pai pu na ilam bani chap chan pu tho masiti angak pamong de lakre huntung da pan ba matamatu okpi ama yam chao ba ma yok pa male okpi tu ma cha poke hai tu na tore to ba matamatu da ma chalani hai ba kushi kini pa tu na manau ni pa tu okpi tu cha chat pa matam da ma ne matu mathang ene sum hundung de sam karaga num changkong de ki amok lampui de ki litan de ki mahatep de ki inak na ko yang phong pi tu de lerina madu te chat pa matam do okpi tu ma cha pok le yam tampa ga tu de yam phajana le hai o ma si tu ma cha pok re yam phajana pok re yok patai harana ma adu de yok tu na lam ta ba hore ma adu de halak lo ta harak loi ko site palage okna wa si yok lage haitun okna pok pi havani atun ai yang pok pi hai pi bene matu ta pan de ka ma si losing lai na ma ge ta ma lai bene le ko ke ning thau kita ma na lak impal ma na mathang impal lak kare impal lak pati de ha macha sing ba ma ge grandson sing na shu yam sing kharabani adu da ahan atu na mayam ban lak ga to bunu ma hui ti ning them ma cha we pokning ya lo sing ba ma cha we ning ai ba pokning ai ni Tangkhul na ka them ha we ti yam hoi ba lo sing yam hoi ba ha we ni Tangkhul na ning them ke ma cha ni ko ma hui bu panga ya na adu de ke Manipur king ma no i kare pa khang ba
Fatuna, a quake, Marie Yamlene, a queen a Louis Ham high, no way now Ham Mavis, was it a queen Yomnang, no whom Yumnam, Tangkhul Gilon. Now Ram Tong, now Ram, Tangkhul coming, now Ram, my child, Ching the labor, Madame the Loine Shireway, Ching a shipatre, a wet and park the chalice, I don't park the taffy, I do not now Ram high. Ma Hoigam apart to now Ram. I do not now Ram, I bet you. I do shoot Uncle. No way, Nirian, I do not tongue win a curate talk like I jump the thing ripum. I will correct ripum, Tangkhul. Matam oina, chingmi tami ani punna leminabalam da mashida, mapal lebak na landarakpa, lining la shonda ahong bulakpa, British Glengak sasan na purakpa ahong mana, Phurup singi marakta, lapok na bamalabasu, singmi tami ani gilayfam, igi mari, apun balaying tau, larema singnas jingbadagi, isilit naw oibagi mari adu kang mangamli. Ukrulgi, kangkui men surung manakta, angom popagi kubam lady, Meetei gilayam singi warida, marjing na, Ukrulgi hundung yong na satpa, mapam adudagi amuk, nongpok singchang parengda, more yauduna, mapam aduda, kon kang lay jaw kaukibagi wari lady. Sakpalon kundabagi matung inna, haujik yek salai taret ki manungda, maru oiba ama oiriba, khaba salai asigi kangup amana, nongpok lomda satkiduna, Tangkhul oiki. Maidingu naukhambagi matamda, khaba salai gi mioi kaya, nomaijing wang malana satkiduna, Tangkhul machiba oikiba, masigi matakta, chingdagi lakpa mioi, chingmi kayasu, ningthauja yekta tinki haiba, ariba lairik nainaba, Professor Sairem Nelbir na iba, article la thengnai. Atopa amana, Kairoina singba, Sagai Shalairon ga mari lainaba, ariba lairik singdagi khangba wapam amana. Haujik lairiba, Tami Meetei singi yumnak sagai kayada, chingmi kaya amasu tinchin kre haibasini. Meetei gi mangsa tabam, laitan them, soibam, sanasamda, Tangkhul yauri. Manipurgi Puwarida, Laikhidraba Hanagi Mukhyamantri, Amasung Saija, Meetei Phurupna, Matau Karamna Kaugani. Mahak masa Tangkhulni, adubu, Mahakna Mukhyamantri oiringi matamda, Meetei mayak chanahanki. Haujik, Haying Khongban, Upong Yumpam the Latliba, Lying Tau Sana Mahiasi, Amasung Saijana, Mukhyamantri oiringi matamda, Haujiki Mapamasida, Puthora Kibani Haina, social activist, Miyamna, Naudalem Komba Hairagi Hena Kangnaba, Moirangtem Surendrona, Akasmani Falgi Pau Kangbuda Pongdoraki. Amasung Saija mana LGO video in the town on the Tabuk Dorami, 1971 Rida. Aduda, I say extension officer when a elementary when a Toraga Tabuk Dominarami. Matamada, what is high, Yamna Wakasi, Ayudiyamana Banina, Manasu, Banglo the Kori, I should hang the Sally in the Banglo the Sally, so my daughter what is high. Aduna. Akwai Meeteiga, akwai say Yamna Marila in the CSU, akwai Tar Sinasu, Hibirami and Mana, I do it from the design Toraga, Ryan to Yorga, Chief Minister about Wakery. Chief Minister Webesida, I know Canada, young Machosa Yalam Dredi, Meetei makes you got Jackie Roy, Sayab Sholam Drava, akwai Lansanami, named 12 hero. How you couldn't you couldn't make Phurup however. Madia Majid don't whenever. Aduna. I quite Masida Lango Sanami, Magi, Seda, Pan Manipurgi playing it down, Meetei Nation, playing it down, the Masi, the Halun got Harvard in Naga, Lying to Togolu by Amasung. I did the Masi in Kalaga, we Lango Togolupina, in Kale, I did the inning to Buddhist and the Nesu, we lie, something the PU Hivada, Bamus from the Pier. Maridi akwai mayamina mashawaradana masidi namnal hutavia diana yahukaya tanjal shumai to wasa akan bai hukyan naba akwai Meetei myam khaneding ida dang ma sosedana no madi Manipurgi mida use to all lai lo no si pai kala salo adu puro hairaga lai changlenji akwai tingkhang bam leibidu adu yomchen na on to mo leibani adu ga yam thale ga ka akwai ting masu te chale ga madu do lai ling chelak pane asu mai to na loksali bese yang mo so chaja lo thum biram bana madu na maram wa ga sei guningi yang mo so chaja di milani da obita function to ga lai ka le ai su ka pe yaw ri akwai yang mo so chaja da sei guningi lai ka le masina amu lai lo sana me di lai lo jumana ning tholo panina sei guningi asu na jung lai ka le yang mo so chaja gi chaktam na sing me do hol tham le ri ba sine sing ba to bese mioi akwai Meetei khunai na le ring be di yang mo so chaja se lai gum na le ne next lai ya ni ko adu mai le ga do se adu man ju kam ya ba man ha ni yam na ne ye
ꯑꯩꯈꯣꯏ ꯁꯣꯛꯄꯁꯤ ꯃꯥꯅ ꯌꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯪꯂꯥꯁꯤꯗ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯧ ꯐꯝꯐꯝ ꯂꯩꯌꯦꯕ ꯁꯨꯒꯨꯝꯍꯥꯏꯅ ꯃꯗꯨꯗꯨꯗ ꯃꯈꯥꯗ ꯃꯩ ꯍꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯗ ꯂꯩꯔꯤꯁꯦ ꯅꯤꯡꯊꯧꯁꯦ ꯇꯥꯡꯈꯨꯜꯒꯤ ꯐꯤ ꯁꯦꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯌꯥꯝ ꯅꯛꯈ꯭ꯔꯒꯦꯕ ꯁꯤꯅꯤ ꯀꯁꯇꯃꯔꯁꯤꯅ ꯄꯨꯟꯒꯗꯕꯅꯦ ꯑꯗꯨꯅ ꯑꯁꯨ ꯌꯥꯝꯅ ꯅꯛꯅꯈ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯤꯗꯨ ꯁꯦꯠꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯐꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯅꯗꯅ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯐꯤꯗꯨꯅꯦ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜꯒꯤ ꯐꯤꯅ ꯆꯠꯅꯈꯤꯕꯗꯨ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄꯗꯨꯗ ꯐꯩꯖꯣꯝ ꯁꯦꯠ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯐꯤꯅꯦ ꯇꯥꯡꯈꯨꯜ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯂꯩꯔꯣꯡꯕꯁꯤ ꯃꯣꯏ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯍꯧꯗꯣꯛꯑꯝꯃꯒ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯄꯨꯅꯔꯛꯄꯩ ꯋꯥꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯉꯥꯛꯇꯅꯦ ꯍꯥꯏ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯣꯏꯁꯨ ꯏꯄꯥ ꯏꯄꯨ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯏꯄꯨ ꯑꯣꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯐꯤꯅꯦꯕ ꯑꯗꯨ ꯆꯠꯅꯂꯣꯟꯅꯦꯕ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯍꯦꯟꯅ ꯅꯛꯅꯕꯗꯤ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯩꯇꯩꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯪꯁꯤꯟꯕ ꯇꯥꯔꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯅꯦ ꯍꯥꯏꯖꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯀ꯭ꯔꯤꯌꯦꯁꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯤꯑꯣꯏꯕ ꯀꯃꯥꯏꯅ ꯍꯤꯡꯒꯗꯒꯦ ꯂꯣꯏ ꯇꯥꯛꯄꯤꯔꯕꯅꯤ ꯍꯥꯏꯖꯔꯤꯕ ꯂꯝꯆꯠꯀꯤ ꯁꯥꯖꯠꯀꯤ ꯊꯃꯣꯏ ꯐꯖꯟꯕꯒꯤ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯗꯨꯒꯤ ꯑꯥꯔꯊꯗꯨ ꯃꯨꯟꯅ ꯅꯩꯅꯗꯗꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯇꯝꯃꯤ ꯅꯤꯡꯊꯧꯁꯤꯡꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯁꯤꯡ ꯂꯧꯔꯝꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯩꯔꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯉꯟꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯆꯤꯡꯗ ꯂꯥꯟꯖꯦꯟꯅꯈꯤꯕ ꯆꯪꯖꯐꯝ ꯂꯧꯈꯤꯕ ꯂꯩꯈꯤ ꯑꯗꯨꯕु ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ इचिल इनाव ओइबगी मरी असि मणिपुरबु ब्रिटिशना लौसिनखिबदगी सिथारुरे ब्रिटिश की मतमदा चिंगी लेंगाकपु तमगी लेंगाकतगी खाइदोक्लगा ब्रिटिश ऑफिसर अमगी मखादा तोंगाना थमखिब थौसिल अदुनसु चिंगमी तमीगी मरक्ता तोखाई ताहनखि मसिगी मथक्ता तमदा हिंदू लाइनिंग लाक्लबा मतमदा लाइनिंग मिंगदा चथबा अमांग असेंगी थवोंगसिंगना नाकोइनना चिंगमी तमी अनिगी नुंगसिनबा इचिल इनाव ओइबगी मरी असिदा अचौब सिंगसेप अमा थादुना चाउरब चैथेंग पीखि अदुबु ngасidi मिटै सिंगी थमोइदा मसागी नाट अमसुंग लाइनिंग लाइसोन नुंगसिजबगी इहौ लाकपा उरे मसिगी लोइनना मणिपुरगी चिंगमी तमी अनिगी अपुनबा कुमई मेरा हौ चोंगमसु स्टेट फेस्टिवल ओइना पांगथोकपा हौरे मपाल थोंगी मित्येंगदा तोंगानबा सक्तम कया उजरबसु तांखुल फुरुपना मनाव मिटैबु थमोइदा नुंगसिबा सोइदना फावगनी चही खरगी ममांगदा मणिपुर की इनिंग थौना लेरिबा सना कोनुंगी लम मतमदुगी सरकारना लौसिनबा थौरांग तोरकपा मतमदा यानिंगदबा फोंगदोक्तुना हुंदुंगी तांखुल इसिलिनाव सिंगना इम्फालदा लाक्तुना सरकार की थौरांगी मायोक्ता वाकत मिफम फंगखिबा मिटै सिंगना काउद्री ngasisu ukhul jila gi hundung natraga hunpung hariba khullasigi khulakpagi yumgi sumang machida manipur gi ningthau surajan maharashtra gi hauraga mahakki suthang ningthau singi khonggi khongul mami yumbi sing leihori masiga loinana khull asigi awang ba chingdol gi matol haujik primary school leiriba sidagi haigat khraga longthang kachui haiba achouba nungpak leiba mafam ama leiri हाइरिब चिंदोल मफम असि हुंदुम खुलाकपगी युमगी येत थंग माइकेइदा इथाप थापतन लैब मफमनि अंगनम मतमदगी मफम असिदगी तांखुलगी अंगनब खुल अमा ओइरिबा हुंदुम खुलगी खुलाकपना लेपतना मेरा थागी अतिया सेंगब नुमिदांगदा तंपाकलमद खुंदारिबा मनाव मिटै सिंगना मेरा वायुंग येंगइ मई उरब मतमदा मनाव सिंग टेक्त काइदना चदा नौदा संदोक्ली हाइबगी हुंदुंग निंगथौना वाखलदा नुंगाइजै थमोइ मका लामजै हाइबगी वारिसु लैरि हिरम असिगी मतंगदा हौजिक हुंदुंग खुलगी खुलाक पोइरिबा पीटर जमजांगुना आकाशवाणी इम्फालगी पाउ कांगबुदा असुमनो फोंगदोक्ले महाराज अदुगा महाराज की कोनुंग हदि अदु असिदी हिस्ट्री ने हबा महाराज लेद्रबदी कोनुंग लेद्रबदी अखोइगी हिस्ट्री तमगा जिंगी हिस्ट्री अदु मरि लेनदि हबा महाराष्ट्र लेबगी अदु कोनुंग अदु लेबगी एखोइ जिंगा दम असी की हिस्ट्री असी लेने अदु इदमना मागी कोनुंग असी लौखरगे हबसी अदुदी चुमते असीदी कस्टमरी चतनबा अदुदा याम शोगे अदु इदमना असीदी लौबय याररोय हाइना सिट इन प्रोटेस्ट तोबनेबा अदु एखोइ जिंदगी हुलाइ अदु दम अदु एखोइना गवर्नमेंट अदुगा चीफ मिनिस्टर दा असिदी लौबासुए यारोय हाइना हाइबनी मेदी ये फेस्टिवल याम लेयबा एकोय तांखुल गिहु नका गिहु फेस्टिवल याम लेय अदु फेस्टिवल अदु मसा की फेस्टिवल न तोंगन ना सेलिब्रेट दोयबा
adu ashi mera ho jong wadi tam king khaidana adu celebrate domina ba festival amani ashi na ekwai tam king amadani ashi kai ba yaroi machin manau ni habiji go ashi di yam important festival ni aduga ashi na ekwai Manipur da amadani ashi ekwai amadani haba utba ati ashi gi dumna festival ashi yam important tawi ashi patna comment mating panglaga ko mapung phana festival ashi pangthupa tu pame aji majin manawni haina go mana Tangkhul da khun adeida organization gi adeida challo bisugo ashi ti adum visit tawi haba aduga ashi khun ade program ade le drabisu ashi ti adum majin manawni na adum koirpa Laishamlon Mihorol Amadi Puwarigi wari simbol singda singmi tami anigi marakta nungsi sanaba madi masin manau oibagi mariasi lengdana leiri heba wapam aikoina thengnari Puwarigi tangkak amada matamgi awan balakpa lining laison honglakpana singba aikoi maselgi marakta isil inaw nungsinabagi mari asi kangtharu robasu ngasidi amang asengi wakalon aikoi pummadagi thapna satkre Masigaloinana aikhoigi ipa ipu singi haktakta chingmi tami anegi nungsi chanana machin manau oina leiminabagi wari kayasu ngasigi mirol na taba phangli maramaduna piklaba iramdam Manipur khundariba chingmi tami anina amattu aiba khongphamda isil inaw oibagi mari hena chasin hanna bahana bahaibasi aikhoi pumnamakki thodang oipham thoktabra haiba wafam ngasigi mirol da hangningai oirakli Amaromda Laishamlongi wari simbul puriba Meetei Phurupti umanglai haraubada Tangkhul nurabi haiba thoramda yauriba Tangkhul saram pakhang asina ngasi phauba ikoida isil inaw oibagi marigi paukhong langla langjel piramlibasi hena marik chumnamadi mapung phana thidokpana Tangkhul amadi Meetei Phurup anigi marakta asetpa marigi yumpham oiroidabra Matangasida Akasbani Falgi Pau Kangbunu Putokpa Akanaba Thoram Manipurgi Puwarida Tangkhul Amasung Meetei Phurup Loijare Thoromasiga Aiba Thokchom Jogendrajit News Editor AIR Imphal Thorom Putokpa Gin Gangte AD News AIR Imphal Lanthuk Sakibasing Ngangom Kiran Amadi Harbes Rifang